ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯝꯅꯃꯛꯄꯨ ꯄꯥꯡꯊꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯤ ꯏꯍꯨꯜ ꯏꯄꯤꯁꯣꯗ 7 ꯗ ꯄꯦꯠꯁ ꯑꯞ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯗꯤꯜ ꯇꯧꯕꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯁꯣꯜꯕ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯑꯩꯈꯣꯏꯗ ꯀꯩꯀꯩ ꯈꯔ ꯊꯣꯛꯄꯗ ꯑꯩꯈꯣꯏꯅ ꯁꯣꯜꯕ ꯇꯧꯕꯗꯣ ꯑꯗꯨꯗꯨꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯃꯀꯛ ꯀꯛꯑꯒ ꯁꯦꯝꯕ ꯚꯤꯗꯤꯑꯣꯗꯨꯅꯦ ꯐꯨꯜ ꯚꯤꯗꯤꯑꯣꯒꯤꯗꯃꯛꯇ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯑꯗ ꯆꯪꯉꯒ ꯌꯦꯡꯕꯤꯌꯣ ꯑꯗꯣ ꯑꯩꯅ ꯁꯦꯝꯕ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯖꯦ ꯃꯌꯥꯝꯗ 30 ꯃꯤꯅꯠꯁꯀꯤ ꯚꯤꯗꯤꯑꯣꯁꯦ ꯄꯨꯟꯅ ꯎꯠꯄꯗꯤ ꯉꯝꯖꯗ꯭ꯔꯦ ꯑꯗꯣ ꯃꯇꯦꯛꯁꯦ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯐꯖꯕ ꯚꯤꯗꯤꯑꯣꯅꯦ ꯑꯗꯣ ꯃꯇꯦꯛ ꯀꯛꯑ ꯁꯦꯝꯕꯅꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯁꯨꯃꯥꯏꯅ ꯂꯥꯎꯁꯜꯂꯛꯑꯗꯤ ꯅꯨꯡꯅꯒ ꯊꯣꯝꯃꯤ ꯔꯤꯅꯥ ꯁꯣꯛꯄ꯭ꯔꯣꯅ ꯅꯪꯕꯨꯒꯤ ꯀꯩ ꯍꯥꯏꯅꯔꯨꯒꯦ ꯃꯃꯥꯡꯒꯤ ꯃꯇꯦꯛꯇꯨꯅꯤ ꯁꯤꯁꯦ Misladi çevireyim. ꯍꯧꯕꯗꯒꯤ ꯀꯞꯄꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯗꯁꯨ ꯀꯞꯄ ꯂꯣꯏꯁꯟꯕꯅꯤ ꯂꯩꯅꯥ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯅꯪ ꯑꯃꯨꯛ ꯄꯤꯔ ꯂꯩꯁꯤꯅ ꯄꯤꯔ ꯂꯩꯁꯤꯅ ꯉꯣꯕꯤ ꯅꯪ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯀꯩ ꯊꯣꯛꯀꯦ ꯌꯦꯡꯉꯣꯅ ꯍꯥꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯊꯣꯛꯑꯕꯅꯤꯅ ꯉꯁꯤꯗꯤ ꯊꯣꯛꯑꯕꯅꯤꯅ ꯉꯁꯥꯏꯒꯤꯗꯣ ꯎꯔꯒ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ ꯀꯩꯗꯧꯕꯩ ꯅꯪꯅ ꯑꯩ ꯀꯜꯂꯝꯃꯤꯅꯣ ꯑꯩ ꯀꯜꯂꯒ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯒꯦ ꯈꯜꯂꯤ ꯅꯠꯇ꯭ꯔꯥ ꯅꯪꯒꯤꯗꯣ ꯀꯜꯂꯔꯣꯏꯁꯦ ꯍꯥꯏꯕꯗꯤ ꯈꯜꯂꯝꯕꯅꯦ ꯀꯨꯀꯥꯛꯇꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ ꯅꯪ ꯅꯠꯇꯕ ꯃꯤ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯔꯝꯃꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯀꯟꯗꯧ ꯂꯩꯔꯦ ꯑꯗꯣ ꯂꯩꯅꯥ ꯅꯪꯅ ꯐꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯇꯧꯔꯁꯨ ꯑꯩꯗꯤ ꯊꯤꯅ ꯇꯧꯒꯗꯕ ꯃꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯐꯔꯦꯁꯦ ꯇꯣꯛꯑꯁꯦ ꯀꯞꯄ ꯇꯣꯛꯑꯣ ꯂꯟꯆ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ ꯆꯥꯛ ꯂꯣꯏꯔꯦ ꯍꯜꯂꯛꯑꯗꯤ ꯆꯥꯊꯣꯛꯑꯁꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦꯕ ꯏꯪꯈꯨꯗꯤ ꯀꯥꯏ ꯆꯠꯈꯤꯒꯦ ꯀꯩ ꯂꯩꯔꯦ ꯅꯍꯥꯟꯒꯩ ꯂꯣꯠꯂꯒ ꯂꯩꯕ ꯁꯤꯟ ꯑꯃ ꯁꯤꯗ ꯌꯥꯎꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯁꯥꯎꯔ ꯂꯩꯗꯤ ꯌꯥꯔꯣꯏꯗ ꯗꯤꯡꯀꯨꯁꯦ ꯃꯄꯥ ꯂꯩꯇꯕ ꯃꯥꯟꯕꯗꯣ ꯑꯩ ꯄꯨꯅꯦꯗ ꯆꯠꯂꯅꯤ ꯃꯣꯏ ꯃꯄꯥꯒ ꯃꯃꯥꯒ ꯂꯥꯞꯅꯔ ꯂꯩꯕꯖꯥꯠꯅꯤ ꯌꯨꯝ ꯑꯃꯃꯝꯗ ꯀꯩ ꯇꯝꯕ ꯆꯠꯇꯣꯏꯅꯣ ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯣ ꯏꯃꯥ ꯑꯩꯗꯤ ꯆꯥꯛꯇꯤ ꯆꯥꯔꯔꯣꯏꯒꯦ ꯑꯩ ꯄꯨꯅꯦ ꯐꯤꯂꯝ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯁ꯭ꯀꯣꯂꯔꯁꯤꯞꯀ ꯂꯣꯏꯅꯅ ꯁꯦꯂꯦꯛꯁꯟ ꯐꯪꯉꯤ ꯏꯃꯥ ꯃꯇꯝ ꯑꯃ ꯄꯥꯕꯨꯡꯅ ꯑꯥꯔꯇꯤꯁ ꯑꯣꯏꯕꯗ ꯏꯃꯥꯅ ꯌꯥꯝ ꯋꯥꯔꯛꯈꯤꯕꯗꯣ ꯏꯃꯥ ꯉꯁꯤꯗꯤ ꯅꯆꯥꯅ ꯑꯁꯦꯡꯕ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯁꯛꯇꯝꯗꯣ ꯎꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ ꯏꯃꯥ ꯖꯥꯡ ꯆꯥꯛꯂꯣꯝ ꯈꯪꯕꯩ ꯇꯥꯏꯞ ꯇꯧꯕꯁꯦ ꯄꯣꯁ ꯌꯥꯝ ꯇꯥꯏ ꯃꯥꯗꯤ ꯃꯌꯥꯝꯕꯅꯤꯁꯦ ꯈꯪꯗꯕꯖꯥꯠꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯂꯥꯛꯂꯤꯕ ꯐꯤꯂꯝ ꯀꯨꯝꯍꯩ ꯅꯠꯇ꯭ꯔꯣ ꯃꯥꯗꯤ ꯑꯩꯈꯣꯏꯗ ꯀꯩꯗꯧ ꯂꯥꯛꯂꯤꯕ ꯌꯨꯝ ꯑꯃ ꯍꯪꯕ ꯂꯥꯛꯑꯝꯕꯅꯤꯗ ꯅꯪꯗꯤ ꯁꯥ
ꯆꯝꯕ ꯃꯨꯕ ꯁꯪꯉꯝꯃꯦꯅ ꯁꯤꯅꯦꯕ ꯑꯩꯅ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯒꯦ ꯍꯥꯏꯗꯣ ꯁꯤ ꯑꯣꯏꯔꯗꯤ ꯏꯆꯥꯁꯦ ꯃꯁꯛ ꯐꯖꯊꯣꯛꯑꯦꯗꯅ ꯆꯠꯊꯣꯛꯑꯁꯤ ꯑꯗꯣ ꯗꯤꯡꯀꯨꯗꯗꯤ ꯍꯥꯏꯗꯣꯛꯇ ꯃꯥꯅꯦ ꯃꯄꯥ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯌꯥꯝꯕ ꯁꯨꯃꯥꯏꯅ ꯂꯩ ꯈꯣꯠꯂꯤ ꯍꯥꯏꯗꯣꯛꯇꯕ ꯃꯥꯜꯂꯦ ꯑꯩꯗꯤ ꯈꯪꯗꯦꯗ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯣꯠꯅꯕ ꯀꯟꯕ ꯃꯣꯏꯗꯤ ꯆꯠꯈꯤ ꯀꯩ ꯂꯝꯗ ꯅꯝꯖꯥꯅꯣ ꯈꯪꯗꯦꯅꯦ ꯃꯣꯏ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯁꯦꯜ ꯄꯥꯏꯗꯕ ꯑꯩꯈꯣꯏꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯥ ꯂꯩꯕ ꯐꯤꯂꯝꯁꯦ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯁꯟꯅ ꯋꯥꯔꯧꯔꯤꯕ꯭ꯔꯕ ꯑꯩꯈꯣꯏ ꯁꯨꯝ ꯂꯨꯅ ꯇꯤꯟꯅꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯅꯣ ꯋꯥꯔꯧꯔꯤꯕꯗꯤ ꯆꯥꯛꯀ ꯁꯨꯝ ꯄꯨꯟꯅ ꯆꯥꯔꯤꯕꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯧꯔꯤꯕꯗꯤ ꯑꯗꯣ ꯀꯁꯟ ꯆꯠꯇ꯭ꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏ ꯑꯃꯛꯇꯤ ꯄꯨꯟꯍꯧꯁꯦꯕ ꯃꯂꯪꯕ ꯑꯁ ꯑꯩ ꯌꯥꯎꯔꯒꯦꯗ ꯂꯥꯏꯔꯤꯛ ꯍꯩꯕ ꯁꯦꯜ ꯄꯥꯏꯕ ꯃꯔꯛꯇ ꯑꯩ ꯌꯥꯎꯅꯤꯡꯗ꯭ꯔꯦ ꯅꯪꯁꯤꯗꯤ ꯇꯤꯟꯅꯕ ꯃꯔꯨꯞ ꯍꯥꯏꯕꯗꯤꯀꯣ ꯑꯃꯨꯛꯀꯁꯨ ꯅꯨꯡꯁꯤꯅꯅꯤ ꯑꯃꯨꯛꯀꯁꯨ ꯁꯥꯎꯅꯅꯤ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤꯁꯦꯀꯣ ꯍꯌꯦꯡ ꯁꯤꯅꯤ ꯉꯁꯤ ꯁꯤꯅꯤ ꯈꯪꯄꯣꯠꯇꯦ ꯑꯗꯨꯗ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯁꯨꯝ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯀꯥꯏꯅꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯀꯕꯨꯏ ꯑꯣꯏꯕꯩꯔꯣ ꯅꯣꯏꯅ ꯃꯩꯇꯩ ꯑꯣꯏꯕꯩꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪ ꯋꯥꯔꯧꯔꯤꯁꯦ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯀꯥꯏꯗ ꯏꯁ ꯅꯪꯅꯗꯤ ꯌꯥꯝ ꯂꯥꯟꯅꯁꯨ ꯈꯟꯒꯅꯨ ꯑꯩꯒꯤ ꯃꯔꯨꯞ ꯀꯁꯟꯗ ꯑꯩꯅꯗꯤ ꯌꯥꯝ ꯋꯥꯔꯧꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯕ ꯄꯨꯟꯁꯤꯁꯤꯅ ꯑꯩꯒꯤ ꯑꯁꯥꯎꯕ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯊꯣꯛꯎꯕꯗꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯀꯁꯟꯗ ꯇꯥꯏꯅꯈꯤꯕꯅꯤ ꯃꯥꯅ ꯁꯣꯏꯕꯨ ꯌꯥꯝ ꯋꯥꯔꯧꯔꯝꯃꯅꯤ ꯀꯩꯗꯧꯕꯩ ꯋꯥꯔꯧꯗꯣꯏꯅꯣ ꯀꯁꯟꯅꯅꯤꯅꯦ ꯅꯪꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯈꯟꯕꯤꯔꯤꯗꯣ ꯑꯗꯣ ꯀꯣꯂꯦꯖ ꯂꯥꯛꯄꯗꯣ ꯇꯣꯛꯈ꯭ꯔꯅꯤ ꯅꯪꯅ ꯁꯦꯜ ꯇꯥꯔ ꯆꯠꯂꯦ ꯍꯥꯏꯕꯗꯣ ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯗꯣꯛꯄꯗꯤ ꯀꯥꯏꯕ ꯍꯩꯅꯤ ꯑꯗꯨꯝ ꯇꯥꯏ ꯑꯌꯨꯛ ꯅꯨꯡꯗꯥꯡꯗꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯉꯥꯡꯈꯩꯁꯦ ꯇ꯭ꯌꯨꯁꯟ ꯈꯔ ꯇꯧꯏ ꯑꯗꯨꯒ ꯑꯇꯩ ꯃꯇꯝꯗꯅ ꯒꯥꯔꯤ ꯆꯥꯝꯃꯦ ꯒꯥꯔꯤ ꯆꯥꯝꯕ ꯑꯗꯨꯗꯤ ꯌꯥꯝ ꯐꯕꯅꯤ ꯀꯩꯅꯣ ꯃꯇꯝ ꯃꯥꯡꯍꯟꯗ꯭ꯔꯤꯗꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯆꯟꯊꯣꯏꯕꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯄꯥꯎꯕ ꯇꯣꯏꯅ ꯐꯥꯎꯅꯗ꯭ꯔꯦꯗ ꯀꯨꯏꯔꯦꯗ ꯅꯣꯡꯃꯕꯨꯗꯤ ꯏꯃꯥꯒꯤ ꯑꯅꯥꯕꯒꯤꯁꯦ ꯍꯤꯗꯥꯛ ꯂꯩꯅꯕ ꯁꯦꯜ ꯄꯤꯔꯝꯕꯅꯤ ꯏꯃꯥꯗꯨ ꯀꯩ ꯑꯣꯏꯅ ꯅꯥꯔꯤꯅꯣ ꯈꯪꯗꯦ ꯂꯨꯡꯗꯥꯏ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯗꯤ ꯑꯅꯥꯕꯁꯦ ꯖꯥꯠ ꯖꯥꯠꯅꯤ ꯑꯩꯅ 12 ꯊꯥꯔꯝꯗꯥꯏꯗ ꯑꯩꯈꯣꯏ ꯃꯥ ꯃꯁꯥ ꯉꯝꯗꯦꯅ ꯂꯥꯛꯇꯕꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯅꯥꯕꯗꯣ ꯕ꯭ꯂꯗ ꯀꯦꯟꯁꯔ ꯑꯣꯏꯔꯝꯃꯤ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯇꯤ ꯍꯥꯏꯗꯕꯅꯤꯁꯦ ꯕ꯭ꯂꯗ ꯀꯦꯟꯁꯔꯁꯦ ꯍꯟꯗꯛ ꯍꯥꯏ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯔꯛꯄꯁꯦ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯐꯩ 이마게 어려운 것들도 닝아이시 너 딩쿠 거기 강조 강문이 아들은데 그선도 남가 탱이라디 누마이 서로니 가이비요 에코이나 마틱 자호드수 마나 마틱 자바 미모라디 에코이시 사톡사더니 좀 해줘 yes चादब लो जीवने नंगो आईडी वर्ष तो बुगा लो रबनी ने सी मताई जम नुंगाय ममंग मरमन yes अपंग जे मागी फोटो फजा लेबिने लाइक वीडियो मागी लाइक अकाउंट लेबिने दो येंगे फजाय मा in my bema azabane adubudi nachom ngawzabi ni kaina masam je pulli matang matang nganna luhungba singsi nungai nungai hene nubi na ga seba tawdana dagi nungan buga chaga la silatana dagi sin jani ma pijo ga se han han buga siatana sina ni dana ikoi bu mu kya na antang antang as nungai 시내 농아이시디 까다지 러우니 농아이다디고 호지피네 아이라 아버냐 농아이나 레가다보 아이코이다 예피나바 이치라 이남마라 강다바 메람 부자이나 땀포피 이치라 이남마라 지게 나도그래 아두나냐 호지피네 세인바다 세 짜닝바다 짜 농아이나 레가다네 칸 아두분이
ꯃꯌꯥꯝꯅ happy family is small family 하이네리도. 마이 혹시 칙박이 expression다. 농닝이. 마이 지금 넥슨 눈이 뽀삼다 이제. ꯁꯤꯒꯤ ꯔꯨꯝꯁꯤꯗꯕꯨ ꯇꯨꯝꯃꯨꯔꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯅꯦ Hello. Apa? Kedoroge. Ha. Kedoroge 하시고. 그래. 너희 반은 후래 봐. 폰지 그냥 덕더 말. 시시제 시신들은 포산다지. 아이게 뭔데고 뭘 막. 뭘 봐. 너희 망다가 내려면지 마. 시장고지다부 ตุ้물어대 봐. 시리 당마이번네. 양 파자다브라. 걔는 너희 반대 뭐. 농원다 이제 나만 하면 까이까이가. 아니 가만 끼도. 너만 놈이 까이까이가 진. 마시 밑에 왜 까이세? 아, 너희가 그만 생겼어. 찌르나. 하버스 배통 밑에 뭐 까이겠어. 한자가 무슨 인반아 군이 너희 하도 가니. 너희가 반대 끼도. 그래도 봐 볼까 이거. 인반아 군이. 얘라 너희 알아자. 아이게 손다 루봉도래나 바도 남기 걸버기 왜 타왕도 올려 간지다. 야로이 볼까 이거. 아코스 양아고이. 자히 수다나 루홍도수 아이나 야데 하. 센토 람비 레이트나 윰빨라가 하행 와니나 빠나 사오에 누나 마짱 khara 레라가 홍가니 하. 얘라 야로이다 너희 이만한 매 망다. 레까이 망다. 아이 짝시 시 बता래. 아이 시 그러 브로. 아이 시 나 빌어 들어. 베이베. 나만 무시 쉬죠. 나이 콰이베네. 나이 콰이가. 톰알레 모이 징구가제. 하이건 징드네. 나이 콰이베네. 나이 콰이가. 아이 하이셔 빠고가. 나이 콰이가. 사오 키노바. 빠나 하이도. 아코이니 충무 루홍을 하베 나테바. hꯧ지 angang oibaninya matam khara mahai masing tamaganya senthong lambi leina hona khona matam khara yithokpane ado nangdi nupani ne hostel da changaba lai to makha tam aduga ne ai su thongaba lambi ma yengi nang su yeng 스캐너나 두고 이만이 아주 루봉도래나 미 코팅과 와와라 나 까기데 아이나 뭐 아주 호세요 장을 낼까 만든다 너무 이제 시의 프로블렘즈. ai su senthong lambi ma yengi 가이 버게. adu oidine noi chena chawda adu su chawra khoi pana chawda adu su chawra adu gi haibane 눈치에 오지게 맞다고. 예. 어디도 됐어 문. 나는 자네 너무 추우게. 산갈보 아차이 뭐 그래서 많이 심에 장가 다니면 할 한주간도 엄마가 간하이 간탄부 반타 남다이 라이 코르마잔. 하이하이잔 반탄부스나 따도가 거의 대시 떡다 말. 만남고 만남바 것바 안다이나 아두난 또. 팅고 너 열어봐 아 말은 뭐죠 마 아버지랑 라르바 너 khoai sang sang 알랑. 말은 봐 정말 lâu cái rồi kì nó tụi mình đi thế lâu ta Delhi to Hindu lâu mềm ta ai sai sum đây rồi kì cái thân năng du ba nó chỉ chắc cái đầu bu ngã khởi đi khi ta mang giống nó hai bộ club vậy cái đó dù mình là đi hạt thu lâu cái rồi kì Kasan koksan beda bani se. As noi nong zia ma hina roi duri. Ka su so. Ayam hina roi duri. Suai sum to le ni. Lo nong de lao sa si lo. Dingku. Chat che. Dingku. Ai lan khre ba. Ai lan khre.
ꯆꯠꯂꯝꯗꯥꯏ ꯑꯃꯨꯛ ꯁꯨꯝ ꯇꯧ ꯃꯥꯂꯪꯕ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯈꯪ ꯅꯨꯡꯁꯤꯔꯦ ꯆꯠꯂꯝꯗꯥꯏꯗ ꯁꯨꯝ ꯇꯧꯔꯗꯤ ꯅꯪ ꯍꯧꯖꯤꯛꯁꯨ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯍꯌꯦꯡꯗꯩꯗꯤ ꯑꯩꯈꯣꯏ ꯊꯦꯡꯅꯕꯁꯨ ꯐꯪꯉꯔꯣꯏ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯐꯪꯉꯔꯣꯏ ꯃꯥꯂꯪꯕ hꯧꯖꯤꯛꯁꯨ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯅꯪ ꯂꯥꯛꯑꯣ ꯅꯌꯨꯝꯗ ꯈꯜꯂꯣ ꯆꯪꯉꯛꯑꯣ Kasar. Nungunda yam lankre. Nungunda ina haibudaba wa kaya haikibada. Ngaibu warauganuko kasar. Marangba. Aina matik chaba mi moiba ngamdrabsu. Nangdi matik chaba mi moiraga tholauko kasar. 나한테 왕강한테 하시 틀람다이다 한놈이 그러면 하 아버지는 그래야고 하 아버지는 그래야고 이만나비 로이 닝샹에도 아위나스도 양 이래 우나스 이기다고 mayam punna video jeng minegre do video jida awat pamatek haphaning ba jarum da buju ya sida do full video gi damakta ya jai sine sigi full video gi damakta description da link pijaram ge da changa ge yengbiyo ado sida moi nungsinagre ado mathang kai laktuino dudi khangdre aduga aidi ngobiga nupi amado min kaw aduga yam nungsina gadra na khanun si pe chosida ado adugi mami di 우왕 팡 드라이 다르시다 디고 아도 마탕 가만히 떨어뜨리는 어디 강드레 아도 프렌치 릴레이션 제시다 퍼져나 다에 카나라주 사우나라주 어묵 카나바 파나라가 눅시나바 디나바 아도 오이바지니에나 이마나바 마루마 팡 하이바기 마루 릴레이션 제 아두마이나 따에시다 아도 비디오 제 가만히 떠오게 하버도 comment haibiramo adu kei to haningi adu kei wali aduga aina kei soiri kholi haibdu habiro dong si oina di video si matang swai lo sinjari pumna mapu amuka na pantoibana khurumjari